ꯃꯛꯇꯗ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯂꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯀꯣꯠꯅꯕ ꯍꯪꯒꯥꯝ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯅ ꯎꯁꯤꯅꯥ ꯀꯥꯡꯍꯧ ꯑꯗꯨꯒ ꯁꯤꯅ ꯆꯝꯐꯨꯠ ꯂꯩꯔꯦ ꯁꯤꯁꯨ ꯍꯋꯥꯏ ꯊꯣꯡꯕꯅꯦ ꯑꯩꯅ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯅꯦ ꯍꯣꯔꯦꯟ ꯀꯣꯟꯅꯗ꯭ꯔꯒꯗꯤꯅ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯃꯒ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯨꯠ ꯍꯥꯝꯖꯔꯕꯅꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯦ ꯅꯥꯇꯣꯟꯗꯕꯨ ꯀꯥꯏꯒꯦ ꯇꯧꯋꯦ ꯉꯁꯤ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ ꯆꯝꯐꯨꯠ ꯃꯍꯤꯅꯤ ꯁꯤꯁꯤꯅ ꯆꯝꯐꯨꯠ ꯃꯍꯤꯁꯤ ꯈꯔ ꯊꯛꯆꯟꯒꯦ ꯖꯣꯔ ꯍꯩꯊꯕ ꯑꯗꯨꯒ ꯆꯥꯕ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯊꯥꯎ ꯊꯨꯝꯗꯤ ꯀꯌꯥꯗꯤ ꯆꯥꯅꯤꯡꯗꯦ ꯌꯥꯝꯅ ꯐꯗꯤꯒꯣꯝ ꯃꯄꯥꯟ ꯀꯣꯠꯀꯦ ꯉꯁꯤꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯉꯔꯣꯏ ꯆꯥꯛꯂꯣꯝꯗ ꯏꯠꯂꯒ ꯄꯦꯡ ꯄꯥꯡ ꯉꯥꯡꯉꯔꯣꯏ ꯌꯥꯝꯅ hanggang hawa nanti Ika kaidoudre hinadre hawde hawba chak pa nunga
Trong cái ra đó Aduh ma'am, ay garo gusto ko last kote. Oro hajan ga. Ke tu ke ko. Sem jain sumpor ko ya, sadra simelo sala. Sizu kya ke doktra. Ma'am, adu di sa solution jare ngasi hoi thong bu hawi adu ame po hawi simti kya ke doktre adu ngasi ona di mar ma'am bu bino laina amuka na krum jari mathangi next video nga biramo